Tharoilok Heibok Chingda Arambai Tenggol sing Thomjinkhre Tharoilok Heibok Chingda ngarang lamta thangjage haitha leitha potha bagi thoram pangthokpada tampaki atopa phurup amagi miyoi kharana athingba pirakraba matung ngasi yamlaba Arambai Tenggol ge thomi sing mafam aduda thomjinduna athingba pirakhibadu yaningdaba utkhre ipa ipugi laifam da singnarakano yai haiduna henjilakanu haibo wafam thambaga loinana nungsi chanana hingminarasi hairabade amana amabui kai khumnasi haibo wafam Arambai Tenggol gi maikaidagi thamki haire Gari Huranbagi Faraba Police Constable Amadi BDF personnel anina Makha Tana Hurallamba Bolero car ahum phangba ngamle Bisnupur District Police Commando kangbuna haukiba March 13 Imphal manungdage Huranduna purakhiba amuba machugi Bolero storm ama Gari Huranbada sizinaba I-10 car amaga konana fagathiba Churachandpurgi New Boljangdagi hauji Churachandpur District Police ke Police Constable oina leiriba Lunkhomang haukip chahi 38 apokpa ti thangjangam haukip amade Churachandpur District Police ta BDF personnel oina thabak tawduna leriba district asigi di Laikot village dage haujikna Khamenlong village ta leiba ke laithalian chahi 35 apokpa silent thang phagalaba matungda atopa gari huranbagi case ama lamsang police na case ama lakhotuna Makha Tana wahong pahong chathabada makhoi ani na Imphal manungdage huran khiba Bolero car ahum amasu ngasi recover tawba ngamle haire panba yabadi Faraba miyoi ani asige mathakta hanana Bisnupur Police na FIR number 8 close 8 of 2023 BPR PS under section 370/34 IPC gi makhada case lakhot khibane masigi matungda gari huranbagi case amaga mari leinana lamsang police na FIR case amasu laukhatuna thijin humjin bagi thabak sathabada makoina Hurallamba Bolero car ahumadu ngasi recover tawba ngamkhibane tam Loiraba Panchayat ki Numit 15 ge Aroiba Thabak Beneficiary Singda Fanghallu Haujik Manipur lengangna miyam gi davi khangba ngamdabadage Panchayat ki election lakliba June 13 2023 da tawragani laukthokre adubu hanadagi sothaduna suwawdaba thabak MGNREGS ke Numit 15 gi thabak ki fan laingangna Panchayat ki tam loikraba tungda thadarakle Thabak sing asi job card holder sing na ningthina thabak suwalaga thabak aduge kanaba lahobata natana job card holder sing da Numit 15 gi senpham phangjagadawriba ne adubu thabak sing adu mawong chumna thabak sugani senpham phangani thajadre haina Manipur State Council Communist Party of India gi office secretary na thokpa cherol amana phongdorok le cherol aduna makha taraduna hai haujik matam gi loisang sing ase corruption na haraba haibadu oire luribadi ex member pradhan ZP sing amade local MLA sing na karamba mawong da thabak sing adu mawong chumna suna pohona ribano haibadu job card holder sing na kumna yengsin batangai fadre Panchayat loisang sing na niyom sumna thabak tawrabade Huranbagi thabak sing ase yafam thokte banki karmachari sing su adu mangai yumdage bank da hangarhanda chatpa ngamjadaba job card holder sing ge bank passbook account book atopa miyoi kharada sina thokpa yawe senpham kaya changlaklabagi haibadu khangjadaba kaya su yaudaba natte aduga wafam amana Numit 15 gi thabak haibase yamna chawba thabak nei khungangi kanafam thoe thabak adu sudaba thoklabadi laikai khungi mangjaba nei maramaduna laingang athubada mijeng changbinaba media gi khuthang da thaga chari hainasu cherol aduna makha tare PM na pamjaba India da leriba naha sing naksin aduna one India haiba pandam phangnaba NIT gi Maheiroi 19 Madhya Pradesh khongchat ki damak CM na ngasi lamthakre Manipur lengang na salaigadaba lupa crore ani changna all as home ama saraga nei uttam ngasi fawbada Manipur lengang na salaiba all as home amata Manipur da laitre award pa si mengkhanabagi damak Manipur gi Chief Minister N Birena achauba thodang lawduna Social Welfare Department ki makhada all as home ama saragani masigi damakta Manipur lenga ki budget ki senfam da lupa crore ani haple haina Social Welfare Department ki Director Ngangom Utamna Phongdokre Manipur da NRC Chatnahannaba ANSAM Yaona Maheiroi Loop 3 na Union Home Minister da Memorandum Pisinkhre Manipur da National Register of Citizen NRC Chatnahannaba mathau tabagi matangda Maheiroi Loop 3 ANSAM MSF Desam KSA Suk Samadi atopa Maheiroi Loop amage mihut singna ngasi Home Affairs Union Minister Amit Shahada Memorandum pidu na paudam khre Imphal Turel ge RLI ge intex sing gi akoiba sing tawthok tu nei sing tunga na bohona re El Susendro
Porompat Water Supply Scheme ge kanglon sing semdoktuna amukta water tanker yangkhaidagi tadana ising pinaba thaurang laukhatle. Imphal Turel gi khurai salan thong mapadagi singjamai phawbada leriba River Leaf Irrigation RLI ge intake sing gi akoiba sing taukthoktuna ising kangduna leriba si tunghanaba honari haina PSED Minister L Susendro na phongdokhre. Ukhrul da numit mangani satharakiba Faliliuto Fanit Festival Loishinkre. Mari suba Assam Rifles ki personnel ama masa mathanta kapsinduna sijakhre. Truck lokha da tabda driver sire. Ngasi ayuk Mantri Pukhri ge IGR South ki kala gate ta Santri taba AR ge rifleman ama masa mathanta nongmaina kapsinduna sijakhre. Police ki pauna hai ngasi ayuk pung 4:45 tabada Haingang Police Station ki manung chanba IGAR South Mantri Pukhri da leiba Mari suba Assam Rifles ki personnel ama mahakna santri tariba kala geta mahakna masana paiba service rifle na kapsinduna sijakhibane laikhidraba personnel adugi maming Sandip H Kawe mahaki rifleman number na G 50333588L ne mahak ngarang numidang dage mafam aduda santri taduna lerakhibane mahak karigidamakta masa mathanda nongmaina kapsinjariba no haiba chapchana khangba ngamdre asi baksang Jenims ki mokta postmortem tawraga imung manungda sinakhre haire amaromda ngarang numidang Kangpokpi district ke Kaithel Manbi police station gi manung chanba ti laijang amade Sinam village ani gi marakta truck ama accident thoktuna lokha da tabage thokdokta driver sire laikhidraba driver adu gi maming khwairakpam Sunil Singh sahi kungani thoya pokpa KS Ibocha kawe malom tuliyai mage laiden jamaya lekai dagi ni haire Thokdok asing ngarang numidang wairam pung 5 tabada thokibane truck ama lokha da tare haibagi pau hek phangbaga Kaithel Manbi police amade CRPF amadi Assam Rifles ki apunba team amana rescue tawnaba thabak lokhatkibaga loinana asokpa driver adu North AOC da leiba Raj Medicity tamna pukhalakpagi lambi da laikhidabani haire